Hello everyone, welcome back to my channel 7 Speed Manipur. Ngasi anova video amaga loina no mayam ngefam dang purga laksari have tare. Koi ngasi gi video si koi gi thido hindona Kia gi product anova have tare. Koi gi sab koi 4 meter length gi SUV have tare ko. Ngasi sida koi gi CC segment je koi gi Sonet ki kitang koi mathak hai tare. Kitang magi mathak oirap leiba dum makhal gi B segment gi have tare. Adumba SUV have tare ko. Ada gari si yeng bada dikmatik fazare have tare ko. Si aigi personal opinion have tare. Aigi koi na hire gadi si yeng bada koi gi defender ga do have man gada ko. Gari je koi gi boxy type ta ko. Ado ya hana have tang koi na tang sa thoi yeng toksi ko. Ado kana ko mesin naw na video sin naw theno yaw kana subscribe like and share so toksen biram ko. Ado mafam sigi keno to koi showroom sigi contact details so description hapchar mage contact toksen biro aduga dum gi apamba variant do dum consider to ge ha gasu ai contact number se dum tana bi yani ado yeng ase ai koi nam tang satho ga yeng min ase an ko sisina koi front looks sem tare ko sin mamangi smaina ugani ko sum koi na habete yeng si ko dai sina side ko ai si yeng wadum sina phajai ko yamna futuristic oiba adum mala yeng do maning ga smaina ugani ko smaina ugani maning ji kitang mam ne ko smaina lai okay then ai adum mamang dagi hana adum exterior dagi hana ta horo ko si exterior ki magi look se adum yeng biro koi gi sida Kia gi logo sile jarne ba magi bonnet ki design jong si koi gi chrome ni ko dark chrome da koi glossy ba tar from mai sini ko adu mamang da koi sensor have tar sensor se ama ni mari thong yawe ko adu si gi keno si da koi gi safety feature hai har ga di mai je koi gi adas level 2 da la ha ni ko yemo magi sina DRL oi ga ni adu sina projector ko adi magi keno se koi gi cube shape da ko light LED da smaina u phang ko adu mamangi koi gi approaching angle ji smaina u phangani ko adum yeng da gari si adum yare have tare yeng da yamna futuristic oi badum male ko gari sa adu magi koi gi engine gi power figure om da lakpa kan da di ma si koi gi engine option je keno ne 1 liter turbo da ma lakani ko aduga 1.5 diesel engine dam lakani ko adu 1 liter turbo is the DCT option la lakani aduga diesel is automatic su lakani ko ado masi koi gi magi engine gi power output have tare ko 1 liter turbo sida masi 118 bhp aduga newton meter sina koi gi 172 newton meter aduga gari sigi magi dimension ko dimension je hapetang haja masi 4 meter gi sang da dum sang e ko aduga magi wideness 1100 mm gi sang da aduga makha gi koi sigi ground clearance 190 ko 190 mm gi sang span wang e ko adum wang ko aduga magi side unique oi feature ma ha ga di myam dagi hien ba ba ko koi 2550 magi wheelbase ko span sang e ko aduna manungi leg room da yamna spacious oi ko ba ko aduna horen manung interest ang kan do ha betang chara ke ko aduga side su koi gi sida pi ba keno se si keno ni ta sena ni si ye top model ni na te ba Htk koi gi plus sa bitare ko adu oi deni ko adu ma je variant je koi tarup trim de tarup ta la ba ko Htk haibam ne aduga Htk option haibam ne Htk plus haib si Htk plus ne ba ko sunroof yok do oi deni ba ko adu yeng min se manung gi details ka da manung interior ju lo hajara ge ba ko aduga sida koi gi HTX sign am lakane ko adu HTX option adu HTX option plus sign am ga mu lakane ko adu color option na nipan le gi ni ko adum adong ge apamba color do sida loi yam loi yaure color si amna loi mak phajai ha tare ko adu smagi sigi HTK plus sida di sunroof yaura ni ko de sigi loi gi design ga smaina ur ni mamangi disc brake oi doni ko aduga sigi sina koi gi tire gi my profile je petang hajar ke ko si le 215 by
60 R 16 inch da lakho sina sina akhoi 16 inch la aduga akhoi gi top model lo top model lai di sigi akhoi gi HTX plus option do adu da dia mo ma se 17 inch tam lakho ne bo aduga sigi sina gari sigi magi warbem sida akhoi gi turn indicator smaina floating type smaina yaure ko LED de ko smaina lai gani aduga akhoi thong ji ju smaina akhoi flush type ta smaina pa leba ko nobus smaina ne aduga window gi area ji yam phadana yam marang kaina leba ko aduna manung da su akhoi yam roomy oiba yam area oiba dum makhal lam adum phaw leba ko adu sei so mo akhoi sei da design je akhoi proper SUV look sama dum sigi design je ko cladding je bu hel leba ko aduga sida maning gi sina akhoi drum brake adum oira ni ko aduga sida maning gi profile jong smaina ubani sida magi shape se si LED da lakadoni ko aduga sida defogger yaujara ni ko high mounted stop lamp le ani spoiler smaina ubani ko aduga safin antenna smaina le ne sina roof rail duni ko adu si magi TGDI di thare aduga mai maning gi sensor ju mari yawi ko ama ani mari yawi ko makha gi skid plate smaina design smaina ubani uphangani ko adu maning gi ju light je smaina ubo phangani ko LED da adu light je machine makha da kitang oirab le ko adu si ju dum dai ko adu yengse ai exterior gi lor matung da manung da akhoi interior gi ko sanga mu yeng ne se adu ai interior sang jing edana magi akhoi gi price to mai hapetang haijaram ge ko magi price se akhoi gi showroom do haijare go sigi price se akhoi gi asigi akhoi gi SYROS ki magi base model gi price hairaga di akhoi gi showroom da 1,99,900 smain lay ba aduga goes up to 17,79,900 smain lay ne ba aduga hairiba sigi variant jina laidusina 11,49,900 smain lay ne ko ma showroom ja adu seida magi tei me ama RTO ke gi insurance me ama plus toksala kan da around some khara dum hengla ne ko ma mande ado yeng ase manung gi interior gi magi keno sing do yeng ase kamai toge habu ba smaina chigi simadi yamna keno oiba ma oiba silai ado magi front door gi magi finishing gi smai u phangani ko sida glossy gray color da ma yauri ko sina gray ga dark gray hai tare ne smaina color combination smai legani softest material is di yaudre ko ade bottle holder se ani yawi ko smaina aduga sina warbem gi control is di smai u phangani ko si all four windows mana oirani aduga sida chiche sida sigi top model la demo electrically adjustable oidoi bu adu sigi variant di koi sit hai che koi manually dum adjust awni ko sina incline recline ya bu ni ko adu yang se ai muka kalaga habet mamangi du yemini su ko asigi instrument cluster smaina ogani ko yam thina phajai ko si indicate tori mem ja the temperature gi ko sina RPM meter sound speedometer ko si engine gi fuel gi sida maya gi sista yauri se gi si motor sida gi loimak change tawdo ni to tire pressure gi ju yauri ko ade current trip ko smaina sida gi ju loimak kano taw yare control taw yare aduga som da su singbiro magi keno pura sida gi connected oraga la aga si bawda smaina lay ko yengde yam nuai ko adagi sina parking gi ni ko tiong sina khoi camera je du ki mati yamna clear oina khoi guideline ga yauraga sida le siong yam thina mayek senge ko camera sisu khoi gi 10.3 gi inch ta la ka ni ko yamna futuristic oiba yamna connected khoi gi connected feature ga lena la ko dumba ngari makhal ni aduga sida su aduga sigi khoi gi driver gi nataba co driver gi mai kenos chapchana thamge ko ai sida aduga horen maning da car ga yengje ko si ni room jembi ni room je smaina dam space dam phalna smaina lai ni ko ado ai driver gi ju ai habet magi mamangi je chapchana siamage
ꯑꯗꯨꯒ ꯁꯤꯒꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯕ ꯑꯃ ꯍꯥꯏꯔꯒꯗꯤ ꯑꯩꯈꯣꯏꯒꯤ ꯁꯤꯗꯁꯨ ꯑꯩꯈꯣꯏꯒꯤ ꯑꯩꯈꯣꯏ ꯕ꯭ꯂꯥꯏꯟ ꯁ꯭ꯄꯣꯠ ꯑꯩꯈꯣꯏ ꯃꯣꯅꯤꯇꯔ ꯍꯥꯏꯕ ꯇꯥꯔꯦ ꯑꯁꯤꯗꯒꯤ ꯑꯩꯈꯣꯏ ꯇꯔꯟ ꯇꯧꯔꯝꯗꯥꯏꯗ ꯑꯩꯈꯣꯏ ꯕ꯭ꯂꯥꯏꯟ ꯁ꯭ꯄꯣꯠꯁꯦ ꯁꯤꯗꯩꯗ ꯑꯗꯨꯝ ꯗꯤꯁꯄ꯭ꯂꯦꯁꯤꯗ ꯑꯗꯨꯝ ꯉꯥꯟꯕ ꯈꯣꯠꯄ ꯑꯗꯨꯒꯤ ꯑꯗꯨꯝ ꯐꯤꯆꯔꯗꯨꯁꯨ ꯁꯤꯗꯩꯗ ꯑꯗꯨꯝ ꯏꯟꯗꯤꯀꯦꯠ ꯇꯧꯔꯛꯀꯅꯦꯕꯀꯣ ꯑꯗꯒꯤ ꯁꯤꯗꯩꯁꯤꯁꯨ ꯑꯩꯈꯣꯏ ꯚꯣꯏꯁ ꯀꯃꯥꯟ ꯇꯧꯔꯒ ꯀꯟꯇ꯭ꯔꯣꯜꯁꯦ ꯑꯩꯈꯣꯏ ꯂꯦꯡꯒ꯭ꯋꯦꯖ ꯑꯇꯣꯞꯄꯗꯁꯨ ꯑꯗꯨꯝ ꯀꯩꯅꯣ ꯆꯦꯟꯖ ꯇꯧꯕ ꯌꯥꯏꯀꯣ ꯁꯤꯒꯤ ꯃꯣꯠꯁꯦ ꯁꯤꯗꯒꯤ ꯂꯣꯏꯅꯃꯛ ꯅꯝꯃꯒ ꯆꯦꯟꯖ ꯇꯧꯔꯤꯅꯤꯀꯣꯁꯦ ꯑꯗꯨꯒ ꯁꯤꯗꯩꯁꯤꯗ ꯑꯩꯈꯣꯏꯒꯤ ꯇꯣꯉꯥꯟꯕ ꯐꯤꯆꯔ ꯑꯃ ꯍꯥꯏꯔꯒꯗꯤꯀꯣ ꯑꯩꯈꯣꯏꯒꯤ ꯁꯤꯒꯤ ꯚꯦꯔꯤꯌꯟꯁꯤꯗ ꯑꯩꯈꯣꯏꯒꯤ ꯚꯦꯟꯇꯤꯂꯦꯇꯦꯠ ꯁꯤꯠ ꯍꯥꯏꯕ ꯇꯥꯔꯦꯀꯣ ꯚꯦꯟꯇꯤꯂꯦꯇꯦꯠ ꯁꯤꯗꯩꯗꯗꯤ ꯑꯣꯏꯗ꯭ꯔꯦꯕꯀꯣ ꯑꯗꯣ ꯁꯤꯒꯤ ꯑꯄꯔ ꯚꯦꯔꯤꯌꯟ ꯍꯥꯏꯕ ꯇꯥꯔꯦ ꯑꯄꯔ ꯚꯦꯔꯤꯌꯟꯗꯒꯤꯗꯤ ꯑꯩꯈꯣꯏꯒꯤ ꯚꯦꯟꯇꯤꯂꯦꯇꯦꯠ ꯁꯤꯠꯁꯦ ꯑꯣꯏꯔꯛꯀꯗꯣꯏꯅꯦꯕꯀꯣ ꯑꯗꯣ ꯁꯤꯒꯤ ꯇꯣꯞ ꯚꯦꯔꯤꯌꯟꯗꯁꯨ ꯑꯩꯈꯣꯏꯒꯤ ꯃꯅꯤꯡ ꯃꯃꯥꯡ ꯑꯃꯨꯛ ꯑꯣꯏꯕ ꯍꯥꯏꯅ ꯑꯃꯨꯛ ꯂꯩꯌꯦꯕꯀꯣ ꯁꯤꯒꯤ ꯑꯩꯈꯣꯏꯒꯤ ꯚꯦꯟꯇꯤꯂꯦꯇꯦꯠ ꯁꯤꯠꯁꯦ ꯃꯅꯤꯡꯒ ꯃꯃꯥꯡꯒ ꯑꯃꯨꯛ ꯑꯣꯏꯗꯣꯏꯅꯦꯕꯀꯣ ꯁꯤꯗꯗꯤ ꯁꯤꯒꯤ ꯚꯦꯔꯤꯌꯟꯁꯤ ꯚꯦꯟꯇꯤꯂꯦꯇꯦꯠꯇꯤ ꯌꯥꯎꯗ꯭ꯔꯦꯕꯀꯣ ꯁꯤꯒꯤ ꯑꯄꯔ ꯚꯦꯔꯤꯌꯟꯗ ꯌꯥꯎꯒꯗꯣꯏꯅꯦꯕꯀꯣ ꯃꯥꯒꯤ ꯚꯦꯟꯇꯤꯂꯦꯇꯦꯠ ꯁꯤꯠ ꯑꯗꯨꯒ ꯁꯤꯗꯁꯨ ꯑꯩꯈꯣꯏꯒꯤ ꯇ꯭ꯔꯦꯛꯁꯟ ꯀꯟꯇ꯭ꯔꯣꯜꯒꯤꯀꯣ ꯌꯥꯎꯔꯤꯀꯣ ꯑꯗꯩ ꯍꯦꯠꯂꯥꯏꯠꯀꯤ ꯂꯦꯕꯦꯂꯔ ꯁꯤꯁꯨ ꯌꯥꯎꯔꯤꯀꯣ ꯑꯗꯨꯒ ꯑꯃꯨꯛ ꯃꯅꯤꯡꯗ ꯑꯃꯨꯛ ꯀꯥꯔꯒ ꯑꯃꯨꯛ ꯌꯦꯡꯁꯤꯀꯣ ꯃꯅꯤꯡꯒꯤꯁꯤꯅ ꯑꯃꯨꯛ ꯀꯃꯥꯏꯅ ꯇꯧꯒꯦ ꯍꯥꯏꯕꯗꯣ ꯊꯣꯡꯁꯤꯁꯨ ꯑꯗꯨꯝ ꯌꯥꯝ ꯃꯔꯥꯡ ꯀꯥꯏꯅ ꯑꯗꯨꯝ ꯐꯖꯅ ꯑꯗꯨꯝ ꯍꯥꯡꯕ ꯌꯥꯏ ꯑꯗꯨꯝ ꯀꯥꯈꯠꯂꯒ ꯌꯦꯡꯁꯤꯀꯣ ꯀꯥꯈꯠꯂꯒ ꯃꯅꯨꯡꯒꯤꯁꯤ ꯁꯤꯁꯨ ꯑꯗꯨꯝ ꯃꯃꯥꯡꯒꯤ ꯃꯑꯣꯡꯗ ꯑꯗꯨꯝ ꯂꯩꯔꯦ ꯁꯤꯁꯨ ꯁꯣꯐꯇꯦꯁ ꯃꯦꯇꯔꯤꯌꯦꯜ ꯌꯥꯎꯗ꯭ꯔꯦꯀꯣ ꯕꯣꯇꯜ ꯍꯣꯜꯗꯔ ꯌꯥꯎꯔꯦ ꯑꯗꯩ ꯈꯨꯠ ꯐꯩꯐꯝ ꯀꯣ ꯁꯤꯗꯁꯨ ꯄꯥꯏꯕ ꯌꯥꯗꯦ ꯀꯩꯒꯤ ꯍꯥꯞꯐꯝ ꯍꯥꯏꯕ ꯇꯥꯔꯦ ꯍꯥꯞꯐꯝ ꯑꯗꯨꯝ ꯌꯥꯎꯔꯦ ꯁ꯭ꯄꯤꯀꯔꯁꯤ ꯌꯥꯎꯖꯔꯦꯀꯣ ꯑꯗꯨꯒ ꯁꯤꯠꯁꯦ ꯁꯨꯃꯥꯏꯅ ꯎꯕꯅꯤꯀꯣ ꯑꯗꯩ ꯀꯥꯈꯠꯂꯛꯀꯦ ꯀꯥꯈꯠꯂꯒ ꯁꯤꯒꯤ ꯃꯅꯤꯡꯒꯤ ꯁ꯭ꯄꯦꯁꯁꯦ ꯉꯁꯥꯏ ꯃꯥꯒꯤ ꯋꯤꯜ ꯕꯦꯁ ꯁꯥꯡꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯥꯒꯤ ꯁ꯭ꯄꯦꯁꯁꯦ ꯃꯅꯤꯡꯒꯤ ꯁꯤꯠꯁꯤꯒꯤ ꯅꯨꯡꯉꯥꯏꯕꯁꯤꯁꯨ ꯌꯦꯡꯁꯦꯕꯀꯣ ꯑꯗꯨꯒ ꯁꯤꯗꯩꯁꯤꯗ ꯇꯣꯉꯥꯟꯕ ꯃꯥꯒꯤ ꯐꯥꯔꯁ ꯏꯟ ꯁꯦꯒꯃꯦꯟ ꯍꯥꯏꯒꯗ꯭ꯔꯥ ꯀꯩꯅꯣ ꯑꯩꯈꯣꯏꯒꯤ ꯁꯤꯠꯁꯦ ꯑꯩꯈꯣꯏꯒꯤ ꯔꯤꯀ꯭ꯂꯥꯏꯟ ꯌꯥꯕ ꯔꯤꯀ꯭ꯂꯥꯏꯟ ꯑꯦꯗꯖꯁꯇꯦꯕꯜ ꯌꯥꯔꯅꯤ ꯑꯗꯨꯒ ꯁꯤꯒꯤ ꯁꯤꯠꯁꯤꯁꯨ ꯃꯅꯤꯡ ꯃꯃꯥꯡ ꯆꯤꯡꯊꯣꯛ ꯆꯤꯡꯁꯤꯟꯀꯣ ꯁꯤꯁꯨ ꯑꯃꯨꯛ ꯌꯥꯕ ꯑꯦꯗꯖꯁꯇꯦꯕꯜ ꯑꯣꯏꯕꯀꯣ ꯑꯗꯨꯅ ꯑꯗꯣꯝꯒꯤ ꯑꯄꯥꯝꯕ ꯃꯇꯨꯡ ꯏꯟꯅ ꯑꯩꯈꯣꯏꯁꯦ ꯐꯝꯕꯗ ꯑꯗꯣꯝꯒꯤ ꯀꯝꯐꯔꯠ ꯌꯦꯡꯉꯒꯀꯣ ꯑꯗꯨꯝ ꯁꯦꯝꯃꯒ ꯑꯦꯗꯖꯁ ꯇꯧꯔ ꯐꯝꯕ ꯌꯥꯔꯦꯀꯣ ꯑꯗꯨ ꯌꯦꯡꯁꯤꯀꯣ ꯀꯥꯈꯠꯂꯒ ꯁꯨꯃꯥꯏꯅ ꯎꯒꯅꯤ ꯌꯦꯡꯉꯨ ꯑꯩꯒꯤ ꯃꯃꯥꯡꯗ ꯆꯞ ꯆꯥꯅ ꯑꯩꯒꯤ ꯗ꯭ꯔꯥꯏꯚꯔꯒꯤ ꯄꯣꯖꯤꯁꯟꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯆꯞ ꯆꯥꯅ ꯂꯩꯍꯧꯔꯕꯅꯦꯕꯀꯣ ꯑꯗꯨꯐꯥꯎꯕꯗ ꯑꯩꯒꯤ ꯌꯦꯡꯉꯨ ꯂꯩꯔꯤꯕ ꯁ꯭ꯄꯦꯁꯁꯦ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯀꯝꯐꯔꯠ ꯑꯣꯏꯔꯦꯀꯣ ꯌꯥꯝꯅ ꯑꯩ ꯀꯩ ꯍꯥꯏꯗꯣꯏꯅꯣ ꯈꯪꯗ꯭ꯔꯦ ꯌꯥꯝꯅ ꯅꯨꯡꯉꯥꯏꯕ ꯑꯃ ꯑꯗꯨꯝ ꯑꯣꯏꯔꯦ ꯍꯥꯏꯕ ꯇꯥꯔꯦ ꯁꯤꯒꯤꯁꯦ ꯑꯗꯨꯒ ꯁꯤꯗꯁꯨ ꯑꯩꯈꯣꯏꯒꯤ ꯁꯥꯏꯠ ꯀꯔꯇꯦꯟ ꯑꯃ ꯁꯨꯃꯥꯏꯅ ꯍꯥꯞꯄꯤꯔꯦꯀꯣ ꯌꯦꯡꯉꯨꯇꯣ ꯑꯗꯨ ꯁꯣꯝꯗꯁꯨ ꯁꯤꯒꯤ ꯀꯔꯇꯦꯟ ꯍꯥꯞꯄꯤꯔꯦ ꯅꯨꯡꯉꯥꯏꯔꯦ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯁꯤꯗ ꯑꯗꯨꯝ ꯃꯤ ꯑꯍꯨꯝ ꯑꯗꯨꯝ ꯐꯝꯃ ꯑꯗꯨꯝ ꯆꯠꯄ ꯌꯥꯏ ꯑꯗꯨꯕꯨ ꯈꯤꯇꯪ ꯌꯥꯝꯅ ꯆꯤꯟꯕ ꯍꯥꯏꯕꯗꯨ ꯀꯩꯁꯨ ꯊꯣꯏꯗꯣꯛꯅ ꯑꯣꯏꯗꯧ ꯃꯥꯟꯗꯦ ꯍꯥꯏꯕꯗꯤ ꯒꯥꯔꯤꯁꯤ ꯃꯅꯨꯡꯁꯤ ꯌꯥꯝ ꯋꯥꯏꯠ ꯑꯣꯏꯌꯦꯕꯀꯣ 1800 mmꯒꯤ ꯆꯥꯡꯅꯦꯕ ꯑꯗꯨꯅ ꯌꯥꯝ ꯋꯥꯏꯠ ꯑꯣꯏ ꯑꯗꯨꯒ ꯌꯦꯡꯉꯨ AC ꯚꯦꯟ ꯔꯤꯌꯔ ꯄꯦꯁꯦꯟꯖꯔꯒꯤꯀꯣ ꯑꯗꯨꯒ ꯁꯤꯒꯤ ꯆꯥꯔꯖꯤꯡꯒꯤ ꯃꯐꯝ ꯑꯅꯤꯁꯨ ꯄꯤꯕꯤꯔꯦꯕꯀꯣ ꯃꯅꯤꯡꯗꯀꯣ ꯁꯤ ꯇꯥꯏꯞꯀꯤꯀꯣ ꯑꯗꯣ ꯁꯤꯗꯁꯨ ꯑꯩꯈꯣꯏꯒꯤ ꯁ꯭ꯄꯦꯁꯁꯦ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯃꯣꯏꯅ ꯀꯩ ꯍꯥꯏꯇꯥꯔꯦ ꯃꯦꯅꯦꯖꯃꯦꯟꯁꯦ ꯌꯦꯡꯉꯨ ꯅꯤꯔꯨꯝꯁꯦ ꯁꯤꯗ ꯁꯨꯃꯥꯏꯅ ꯆꯨꯝꯅ ꯂꯥꯛꯇꯕꯀꯣ ꯑꯩꯈꯣꯏꯁꯦ ꯀꯨꯠꯁꯜꯂꯒ ꯁꯨꯃꯥꯏꯅ ꯂꯥꯛꯄ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤꯗ ꯁ꯭ꯄꯦꯁꯁꯦ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯍꯦꯜꯍꯟꯕ ꯍꯥꯏꯕ ꯇꯥꯔꯦ ꯑꯗꯨꯅ ꯑꯩꯅ ꯐꯝꯃꯤꯕ ꯄꯣꯖꯤꯁꯟꯁꯦ ꯍꯧꯖꯤꯛ ꯌꯦꯡꯉꯨ ꯁꯤꯅꯤ ꯌꯦꯡꯉꯨ ꯁꯤꯗꯒꯤ ꯍꯦꯟꯅ ꯑꯃꯨꯛ ꯍꯥꯟꯅ ꯁꯤ ꯂꯩ ꯄꯣꯖꯤꯁꯟꯁꯤꯗꯒꯤ ꯍꯦꯟꯅ ꯑꯃꯨꯛ ꯔꯤꯀ꯭ꯂꯥꯏꯟ ꯇꯧꯔꯒ ꯑꯃꯨꯛ ꯇꯧꯔꯤꯅꯦꯕꯀꯣ ꯑꯗꯩ ꯁꯤꯁꯦ ꯑꯃꯨꯛ ꯍꯦꯟꯅ ꯑꯃꯨꯛ ꯆꯤꯡꯈꯠꯀꯦꯁꯨ ꯂꯦꯚꯦꯜꯁꯦ ꯁ꯭ꯋꯥꯏꯐꯥꯎ ꯆꯤꯡꯈꯠꯀꯦꯁꯨ ꯑꯗꯨꯝ ꯁꯤꯅ ꯑꯃꯨꯛ ꯆꯞꯌꯨꯡꯅ ꯑꯃꯨꯛ ꯑꯣꯏꯈ꯭ꯔꯦꯕꯀꯣ ꯁ꯭ꯇꯦꯞꯁꯦ ꯑꯗꯨꯝ ꯐꯅꯌꯥꯝ ꯑꯩꯒꯤ ꯑꯄꯥꯝꯕ ꯃꯑꯣꯡꯗꯀꯣ ꯑꯦꯗꯖꯁ ꯇꯧꯕ ꯑꯗꯨꯝ ꯌꯥꯏꯑꯕꯀꯣ ꯁꯤꯗꯒꯤ ꯍꯦꯟꯅ ꯑꯃꯨꯛ ꯆꯤꯡꯊꯒꯦꯁꯨ ꯁꯨꯃꯥꯏꯅ ꯁꯤꯐꯥꯎ ꯂꯥꯁ ꯑꯣꯏꯅ ꯁꯨꯃꯥꯏꯅ ꯌꯥꯏꯑꯕꯀꯣ ꯑꯗꯨꯅ ꯑꯩ ꯄꯣꯖꯤꯁꯟꯁꯦ ꯑꯝꯇꯪ ꯌꯦꯡꯁꯤꯀꯣ ꯃꯌꯥꯝ ꯀꯃꯥꯏꯅ ꯇꯧꯒꯦ ꯍꯥꯏꯕꯗꯣ ꯁꯤꯅꯤꯇꯣ ꯑꯩ ꯍꯧꯖꯤꯛ ꯂꯩꯔꯤꯁꯦ ꯁꯤꯅꯤꯀꯣ ꯌꯥꯝꯅ ꯔꯤꯂꯦꯛꯁ ꯄꯣꯖꯤꯁꯟꯅꯤꯒ ꯂꯩꯔꯤꯁꯦ ꯑꯗꯨꯅ ꯍꯥꯏꯔꯤꯕ ꯒꯥꯔꯤꯁꯤ ꯑꯩꯈꯣꯏꯒꯤ ꯂꯣꯡ ꯖꯔꯅꯤꯒꯤꯗꯃꯛꯇꯗꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯅꯨꯡꯉꯥꯏꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯅꯤꯗꯤ ꯌꯥꯝꯅ ꯔꯤꯂꯦꯛꯁ ꯄꯣꯖꯤꯁꯟꯗ ꯂꯩꯔꯕꯅꯤꯅꯀꯣ ꯑꯗꯨ ꯍꯦꯠ ꯔꯨꯝꯒꯁꯤ ꯃꯔꯥꯡ ꯀꯥꯏꯅ ꯌꯥꯝ ꯔꯨꯃꯤ ꯑꯣꯏꯕ ꯑꯗꯨꯝꯕ ꯃꯈꯜꯒꯤ ꯀꯩꯅꯣ ꯑꯣꯏ ꯒꯥꯔꯤꯁꯦ ꯁꯤꯅ ꯑꯩꯈꯣꯏꯒꯤ ꯃꯅꯤꯡꯗꯒꯤ ꯎꯕ ꯀꯩꯅꯣꯗꯨꯅꯤ ꯗꯦꯁꯕꯣꯔꯠ ꯃꯃꯥꯡꯒꯤꯀꯣ ꯑꯗꯨꯒ ꯁꯤꯗꯩꯗ ꯑꯃꯨꯛ ꯁꯤꯠ ꯕꯦꯜꯁꯨ ꯑꯩꯈꯣꯏ 3 ꯄꯣꯏꯟꯠꯗꯀꯣ 3 ꯄꯤꯔꯦ ꯑꯗꯨꯒ ꯁꯤꯗꯩꯗꯁꯨ ꯑꯩꯈꯣꯏꯒꯤ ꯑꯥꯝꯔꯦꯁ ꯑꯃ ꯌꯥꯎꯔꯤꯀꯣ ꯁꯤꯗ ꯁꯨꯃꯥꯏꯅ ꯌꯥꯎꯔꯅꯤ ꯑꯗꯨꯒ ꯁꯤ ꯀꯞ ꯍꯣꯜꯗꯔ ꯁꯨꯃꯥꯏꯅ ꯌꯥꯎꯔꯅꯤꯀꯣ ꯌꯥꯝ ꯊꯤꯅ ꯂꯤꯡꯅ ꯌꯥꯎꯋꯦꯀꯣ ꯑꯣꯀꯦ ꯁꯨꯃꯥꯏꯅ ꯑꯣꯏꯔꯅꯤꯀꯣ ꯑꯗꯨꯒ ꯁꯤꯁꯨ ꯑꯩꯈꯣꯏꯒꯤ ꯁꯥꯏꯠ ꯑꯅꯤꯁꯤꯗ ꯐꯝꯕꯗꯤ ꯍꯦꯟꯅ ꯑꯃꯨꯛ ꯀꯝꯐꯔꯠ ꯑꯣꯏꯅ ꯐꯝꯕ ꯌꯥꯒꯅꯤꯀꯣ ꯑꯗꯨ ꯃꯌꯥꯏꯁꯤꯅ ꯑꯃꯨꯛ ꯁꯤ ꯂꯩꯕꯅꯤꯅ ꯈꯤꯇꯪꯗꯤ ꯀꯝꯐꯔꯠ ꯈꯤꯇꯪ ꯅꯨꯡꯉꯥꯏꯕꯗꯤ ꯈꯤꯇꯪ ꯋꯥꯠꯀꯅꯤꯀꯣ ꯑꯗꯨꯕꯨ ꯑꯅꯤꯁꯤꯗꯤ ꯌꯥꯝ ꯊꯤꯅ ꯅꯨꯡꯉꯥꯏꯔꯅꯤꯀꯣ ꯑꯣꯀꯦ ꯁꯨꯃꯥꯏꯅ ꯂꯩꯔꯅꯤꯀꯣ ꯁꯤꯒꯤ ꯄꯦꯅꯣꯔꯥꯃꯤꯛ ꯁꯟꯔꯨꯐꯀꯤ ꯃꯥꯒꯤ ꯀꯩꯅꯣꯁꯦ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯦ ꯌꯦꯡꯕꯗ ꯁꯤ ꯍꯥꯏꯠ ꯑꯦꯗꯖꯁꯃꯦꯟ ꯂꯣꯏ ꯑꯅꯤꯃꯛ ꯃꯃꯥꯡꯒꯤ ꯑꯅꯤ ꯑꯣꯏꯔꯦ ꯑꯗꯨ ꯃꯇꯨꯡꯒꯤꯁꯨ ꯑꯅꯤ ꯂꯣꯏ ꯑꯣꯏꯔꯛꯑꯅꯤꯀꯣ ꯑꯗꯨꯒ ꯁꯤꯠꯁꯤꯁꯨ ꯑꯩꯈꯣꯏꯒꯤ ꯃꯥꯏ 60-40ꯒꯤ ꯁ꯭ꯄ꯭ꯂꯤꯠꯇ ꯁꯨꯃꯥꯏꯅ ꯈꯥꯏꯗꯣꯛꯑꯦꯕꯀꯣ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯍꯌꯦꯡ ꯂꯒꯦꯖ ꯄꯨꯅꯤꯡꯕꯁꯨ ꯑꯩꯈꯣꯏ ꯑꯄꯥꯝꯕꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯗꯨꯝ ꯄꯨꯕ ꯑꯗꯨꯝ ꯌꯥꯔꯦꯀꯣ ꯑꯗꯒꯤ ꯁꯤꯁꯨ ꯑꯩꯈꯣꯏ ꯁꯤꯠꯁꯦ ꯃꯅꯤꯡ ꯃꯃꯥꯡ ꯆꯤꯡꯕ ꯌꯥꯏꯑꯕꯀꯣ
ꯑꯩꯁꯦ ꯁꯦꯠꯄ ꯆꯤꯡꯒꯦꯕꯀꯣ ꯃꯃꯥꯡꯂꯣꯝꯗ ꯇꯨ ꯌꯦꯡꯉꯨ ꯇꯨ ꯑꯩꯁꯦ ꯉꯁꯥꯏ ꯂꯩꯔꯝꯕꯗ ꯁꯤ ꯈꯤꯇꯪ ꯉꯥꯏꯈ꯭ꯔꯦꯕꯀꯣ ꯌꯦꯡꯉꯨ ꯇꯨ ꯁꯤꯠꯁꯦ ꯁꯨꯃꯥꯏꯅ ꯑꯩꯁꯦ ꯃꯃꯥꯡ ꯆꯤꯡꯊꯣꯛꯄꯅꯦꯕꯀꯣ ꯑꯗꯨ ꯌꯦꯡꯉꯨ ꯁꯤ ꯀꯌꯥꯝ ꯊꯤꯅ ꯅꯨꯡꯉꯥꯏꯔꯒꯦ ꯑꯗꯨ ꯌꯦꯡꯉꯨ ꯃꯅꯤꯡꯗ ꯑꯃꯨꯛ ꯆꯤꯡꯕ ꯃꯃꯥꯡꯗ ꯑꯃꯨꯛ ꯆꯤꯡꯕ ꯁꯨꯃꯥꯏꯅ ꯌꯥꯏꯑꯕꯀꯣ ꯑꯣꯀꯦ ꯁꯤ ꯌꯥꯝ ꯊꯤꯅ ꯅꯨꯡꯉꯥꯏꯔꯦ ꯑꯗꯣ ꯃꯅꯤꯡꯒꯤ ꯑꯃꯨꯛ ꯌꯦꯡꯁꯤꯀꯣ ꯑꯗꯨꯒ ꯁꯤꯗꯁꯨ ꯑꯃꯨꯛ ꯑꯩꯈꯣꯏꯒꯤ ꯂꯥꯏꯠ LEDꯗ ꯁꯨꯃꯥꯏꯅ ꯑꯃꯨꯛ ꯄꯤꯌꯦꯕꯀꯣ ꯑꯗꯩ ꯍꯨꯛꯁꯨ ꯌꯥꯎꯖꯔꯦꯀꯣ ꯒ꯭ꯔꯦꯞ ꯍꯦꯟꯗꯜ ꯌꯥꯎꯔꯦ ꯍꯨꯛ ꯌꯥꯎꯔꯦ ꯂꯥꯏꯠ ꯑꯅꯤꯃꯛ ꯕꯣꯠ ꯁꯥꯏꯠ ꯑꯅꯤꯃꯛꯇ ꯂꯣꯏ ꯄꯤꯔꯦꯕꯀꯣ ꯂꯥꯏꯠꯁꯦ LEDꯗ ꯑꯣꯀꯦ ꯑꯗꯨꯒ ꯑꯃꯨꯛ ꯃꯅꯤꯡꯒꯤ ꯑꯃꯨꯛ ꯌꯦꯡꯁꯤꯀꯣ ꯃꯅꯤꯡꯒꯤ ꯕꯨꯠ ꯁ꯭ꯄꯦꯁꯇꯣ ꯍꯥꯡꯇꯣꯛꯑꯒꯀꯣ ꯁꯤꯗ SYROS ꯍꯥꯏꯅ ꯁꯤ ꯊꯥꯔꯤꯁꯦ ꯌꯦꯡꯁꯤ ꯑꯗꯩ ꯁꯤꯅ ꯃꯅꯤꯡꯒꯤ ꯀꯦꯃꯦꯔꯥꯁꯤ ꯂꯩꯔꯦꯀꯣ ꯁꯤꯁꯦ ꯀꯦꯃꯦꯔꯥꯅꯤꯀꯣ ꯑꯗ ꯍꯥꯡꯇꯣꯛꯑ ꯌꯦꯡꯁꯤꯀꯣ ꯁꯨꯃꯥꯏꯅ ꯎꯒꯅꯤꯀꯣ ꯃꯅꯤꯡꯒꯤꯁꯤꯅ ꯑꯗꯨ ꯁꯤꯗꯁꯨ ꯂꯥꯏꯠ ꯀꯩ ꯌꯥꯎꯔꯤꯀꯣ ꯑꯗꯣ ꯁꯤꯁꯤꯗ ꯑꯩꯈꯣꯏꯒꯤ ꯈꯨꯠ ꯄꯥꯏꯐꯝꯀꯣ ꯁꯦ ꯑꯗꯨ ꯁꯤꯗ ꯁꯨꯃꯥꯏꯅ ꯑꯩꯈꯣꯏ ꯄꯥꯔꯁꯦꯜ ꯇ꯭ꯔꯦ ꯃꯆꯥ ꯑꯃ ꯁꯨꯃꯥꯏꯅ ꯍꯥꯞꯄꯤꯔꯦꯀꯣ ꯑꯗꯣ ꯕꯨꯠ ꯁ꯭ꯄꯦꯁꯁꯦ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯆꯥꯎꯋꯦꯕꯀꯣ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯆꯥꯎꯋꯦꯗꯤ 392 ꯑꯩꯈꯣꯏꯒꯤ ꯕꯨꯠꯁꯦ ꯑꯦꯗꯖꯁ ꯇꯧꯕ ꯌꯥꯏ ꯍꯥꯏꯗꯤ ꯑꯩꯈꯣꯏ ꯁꯤꯠꯁꯦ ꯃꯅꯤꯡ ꯃꯃꯥꯡ ꯆꯤꯡꯊꯣꯛ ꯆꯤꯡꯁꯤꯟ ꯀꯣ ꯑꯗꯨꯝ ꯌꯥꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯩꯈꯣꯏ ꯕꯨꯠ ꯁ꯭ꯄꯦꯁꯁꯦ ꯑꯩꯈꯣꯏ 392 465 ꯂꯤꯇꯔꯒꯤ ꯆꯥꯡꯗ ꯁꯨꯃꯥꯏꯅ ꯄꯤꯌꯦꯕꯀꯣ ꯑꯗꯨ ꯌꯦꯡꯉꯨ ꯁꯨꯃꯥꯏꯅ ꯂꯩꯒꯅꯤ ꯃꯅꯨꯡꯁꯦ ꯑꯗꯩ ꯁꯤꯗ ꯍꯨꯛ ꯄꯤꯔꯦ ꯑꯗꯨꯒ ꯍꯨꯛ ꯌꯥꯎꯔꯤ ꯑꯗꯩ ꯁ꯭ꯄꯤꯀꯔ ꯑꯗꯒꯤ ꯁꯣꯝꯗꯗꯤ ꯌꯥꯎꯗ꯭ꯔꯦ ꯑꯗꯨꯒ ꯃꯥꯒꯤ ꯇꯌꯔꯁꯦ ꯁꯨꯃꯥꯏꯅ ꯄꯤꯒꯅꯤꯀꯣ ꯑꯣꯀꯦ ꯃꯅꯤꯡꯒꯤ ꯁꯤꯅꯤ ꯌꯥꯝꯅ ꯂꯒꯦꯖ ꯀꯩꯀꯩ ꯌꯥꯝ ꯍꯥꯞꯀꯦꯁꯨ ꯑꯗꯨꯝ ꯌꯥꯔꯦꯕꯀꯣ ꯌꯥꯝ ꯊꯤꯅ ꯅꯨꯡꯉꯥꯏꯕ ꯑꯩꯈꯣꯏ ꯇꯨꯔꯒꯨꯝꯕ ꯂꯣꯡ ꯗ꯭ꯔꯥꯏꯚꯀꯨꯝꯕ ꯆꯠꯄꯒꯤꯗꯤ ꯌꯥꯝ ꯊꯤꯅ ꯅꯨꯡꯉꯥꯏꯔꯅꯤꯀꯣ ꯐꯦꯃꯤꯂꯤ ꯄꯨꯔꯒꯀꯣ ꯌꯥꯝ ꯊꯤꯅ ꯅꯨꯡꯉꯥꯏꯅ ꯆꯠꯄ ꯌꯥꯔꯅꯤ ꯍꯥꯏꯇꯥꯔꯦ ꯁꯦꯐꯇꯤ ꯐꯤꯆꯔꯣꯝꯗ ꯌꯦꯡꯕ ꯀꯥꯟꯗ ꯑꯩꯈꯣꯏ 6 ꯑꯦꯌꯔꯕꯦꯒꯇ ꯂꯥꯛꯀꯅꯤ ꯑꯗꯒꯤ 360 ꯗꯤꯒ꯭ꯔꯤ ꯀꯦꯃꯦꯔꯥ ꯑꯗꯒꯤ ꯍꯤꯜ ꯍꯣꯜ ꯑꯦꯁꯤꯁ ꯀꯣ ꯑꯗꯒꯤ ꯗꯦꯁ ꯀꯦꯝ ꯃꯅꯤꯡ ꯃꯃꯥꯡꯒꯤꯀꯣ ꯑꯗꯨꯝꯕ ꯐꯤꯆꯔ ꯀꯌꯥ ꯑꯃ ꯑꯩꯈꯣꯏꯒꯤ ꯇꯣꯞ ꯚꯦꯔꯤꯌꯟ ꯍꯥꯏꯕ ꯇꯥꯔꯦ ꯑꯗꯨꯝꯕꯗ ꯌꯥꯎꯔꯛꯀꯅꯤ ꯑꯗꯥꯁ ꯂꯦꯚꯦꯜ 2ꯒ ꯂꯣꯏꯅꯅ ꯍꯥꯏꯕ ꯇꯥꯔꯦ ꯑꯗꯨꯒ ꯚꯦꯟꯇꯤꯂꯦꯇꯦꯠ ꯁꯤꯠꯀ ꯂꯣꯏ ꯑꯣꯏꯔꯛꯀꯗꯣꯏꯅꯤꯀꯣ ꯑꯗꯨꯗꯤ ꯑꯗꯣ ꯃꯌꯥꯝ ꯚꯤꯗꯤꯑꯣꯁꯦ ꯉꯁꯤꯒꯤꯗꯤ ꯁ꯭ꯋꯥꯏꯗ ꯁꯨꯝ ꯂꯣꯏꯁꯤꯟꯖꯔꯒꯦ ꯑꯗꯣ ꯀꯅꯥꯒꯨꯝꯕ ꯏꯆꯤꯟ ꯏꯟꯇꯔꯦꯁ ꯂꯩꯕ ꯌꯥꯎꯔꯒꯗꯤ ꯍꯥꯏꯔꯤꯕ ꯒꯥꯔꯤꯁꯤ ꯑꯩ ꯀꯣꯟꯇꯦꯛ ꯅꯝꯕꯔ ꯑꯃ ꯗꯦꯁꯀ꯭ꯔꯤꯞꯁꯟꯗ ꯍꯥꯞꯆꯔꯒꯦ ꯁꯤꯗꯩꯗ ꯀꯣꯟꯇꯦꯛ ꯅꯝꯕꯔꯁꯤꯗ ꯑꯗꯨꯝ ꯀꯣꯟꯇꯦꯛ ꯇꯧꯕꯤꯔꯣ ꯑꯗꯨꯒ ꯍꯥꯏꯔꯤꯕ ꯒꯥꯔꯤꯁꯤ ꯑꯗꯨꯝ ꯕꯨꯀꯤꯡ ꯇꯧꯒꯦ ꯍꯥꯏꯔꯒꯁꯨ ꯇꯦꯁ ꯗ꯭ꯔꯥꯏꯚ ꯇꯧꯒꯦ ꯍꯥꯏꯔꯒꯁꯨ ꯑꯗꯨꯝ ꯇꯥꯟꯅꯕꯤꯕ ꯌꯥꯒꯅꯤ ꯑꯗꯣ ꯀꯅꯥꯒꯨꯝꯕ ꯏꯆꯤꯟ ꯑꯩꯈꯣꯏ ꯒꯥꯔꯤꯁꯦ ꯀꯟꯁꯤꯗꯔ ꯇꯧꯒꯦ ꯍꯥꯏꯔꯒꯗꯤ ꯑꯗꯨꯝ ꯀꯣꯟꯇꯦꯛ ꯑꯗꯨꯝ ꯇꯧꯁꯟꯕꯤꯔꯒ ꯇꯦꯁ ꯗ꯭ꯔꯥꯏꯚ ꯇꯧꯕꯒꯤ ꯈꯨꯗꯣꯡꯆꯥꯕ ꯑꯗꯨꯝ ꯄꯤꯔꯤꯀꯣ ꯑꯗꯣ ꯀꯟꯁꯤꯗꯔ ꯇꯧꯔꯝꯗꯥꯏꯗ ꯃꯌꯥꯝ ꯏꯆꯤꯟ ꯑꯩꯈꯣꯏꯒꯤ ꯇꯦꯁ ꯗ꯭ꯔꯥꯏꯚ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯇꯧꯕꯤꯌꯨ ꯃꯔꯝꯗꯤ ꯑꯗꯣꯝꯒꯤ ꯆꯥꯅꯕ ꯒꯥꯔꯤ ꯍꯥꯏꯕꯁꯤ ꯑꯗꯨꯝ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯇꯦꯁ ꯗ꯭ꯔꯥꯏꯚ ꯇꯧꯔꯒ ꯑꯗꯨꯝ ꯈꯪꯒꯗꯣꯏꯅꯤꯀꯣ ꯌꯥꯝ ꯊꯤꯅ ꯅꯨꯡꯉꯥꯏꯔꯦꯀꯣ ꯁꯤ ꯒꯥꯔꯤꯁꯦ ꯃꯅꯨꯡꯒꯤ ꯁ꯭ꯄꯦꯁꯤꯌꯁ ꯑꯗꯒꯤ ꯃꯥꯒꯤ ꯐꯤꯆꯔ ꯑꯗꯒꯤ ꯇꯣꯉꯥꯟꯕ ꯌꯨꯅꯤꯛ ꯑꯣꯏꯕ ꯃꯉꯣꯟꯗ ꯌꯥꯝ ꯌꯥꯎꯔꯤꯑꯕꯀꯣ ꯑꯗ ꯂꯨꯛꯁꯁꯨ ꯄꯨꯔꯥ ꯑꯩꯈꯣꯏꯒꯤ ꯐꯤꯆꯔꯤꯁꯇꯤꯛ ꯑꯣꯏꯕ ꯑꯗꯨꯝꯕ ꯃꯈꯜꯒꯤ ꯒꯥꯔꯤ ꯑꯗꯨꯝ ꯑꯣꯏꯔꯦ ꯕꯣꯛꯁꯤ ꯇꯥꯏꯞꯇ ꯑꯩꯈꯣꯏꯒꯤ ꯃꯤꯅꯤ ꯗꯤꯐꯦꯟꯗꯔꯒꯤ ꯃꯑꯣꯡ ꯍꯥꯏꯕ ꯇꯥꯔꯦ ꯌꯦꯡꯕꯗꯀꯣ ꯑꯩꯒꯤ ꯃꯑꯣꯡꯗꯀꯣ ꯃꯤꯅꯤ ꯗꯤꯐꯦꯟꯗꯔ ꯃꯁꯛꯁꯦ ꯆꯪꯉꯦꯕꯀꯣ ꯒꯥꯔꯤꯁꯦ ꯑꯣꯀꯦ ꯉꯁꯤꯒꯤꯗꯤ ꯁꯤ ꯑꯗꯨꯝ ꯂꯣꯏꯁꯤꯟꯖꯔꯒꯦꯀꯣ ꯃꯌꯥꯝ